Churachandpur जिलादा कोविड लाइना से यामना हेंगटपगी मरमदा Association for Healthcare Provider India Churachandpur chapter na Churachandpur जिलादा लेबा मियामबु सरकार ने SOP पिथुकप मयामदु फजना इन्न से हाइना प्रेस मीफम अमदा हाइदोए अदुगा मसिगी प्राइवेट हॉस्पिटल एसोसिएशन सिना सरकार दा अथुबना फमुंग चहुम लेबा याबा कोविड केयर सेंटर थमनबा अपील सु तौजाई Churachandpur चीफ मेडिकल ऑफिसर ना कोविड लाइना की मरमदा ऑर्डर थोखनबगी मतुंगिन्ना सरकार ने SOP पिथुकप मयामसे इंदबा मीदा फाइन लौखतप याबनी हाइरे Churachandpur जिलादा मियामना मास्क उपा सोशल डिस्टेंसिंग मयामसे मवाकिया लौदबा माले Churachandpur the health department na haiba matunginna COVID laina da naba symptom leba mayamdi COVID care center da thamgani aduna symptom leitaba miyambu makhoina pamradi home isolation da leba yagani haire CMO na face mask sizinadaba mayam se migi punsi da sanaba gumni hai October tang tranipan da CMO Churachandpur na district administration da mafam kharda miyam na punba mafam bazar area da lockdown gi damak suggestion pikhi अदुबु मतम चादबगी बाजार एरिया लॉकडाउन थमखीदे खुनखुंद SOP गी मरमदा अवेयरनेस दि तोइना थोरम पाइखतपनी अदुबु मियामना इंदबसे अंगकप अमनी मसिसे मरम ओइगदरा कोविड लेना आसे पॉजिटिव याम हेंगदले कोविड टेस्ट से मसिगी चांग हेना पाइखतलदि कोविड लेना पकपसे सोइदना हेंगद कनेसु थाजै October tang kunda all tribal women union Churachandpur na Manipur CM da request pibada Churachandpur district da sample loba mayam se rims ga jenims da October tang 3 tarik taki lona daba adu amuka lobi na ba request tawzare October tang 3 tarik taki Churachandpur da covid test mayam se RAT na lawkhrabani October tha hauba matam dagi molnom subdivision gi manung chanba kailam khun gi area da खंगद्रीबा स्किन लाइना थोकपदगी मी केरोम नाबगी मरमदा CMO Churachandpur na medical team ama tharga anaba mayam yengkhre aduga hidak so lemna pikhi Manipur sarkar na MLA seat manga by election haidukpada 60 singat AC su yawbani adubu October tang kuni thuida candidate anigi marakta ama withdraw to khibagi maramda GS haupubu uncontest na kare October tang kun mangada Psychot Primary Health Center ki staff anibu COVID positive hoire aduga isolation da thamraga kona negative hoire November tang tarik dagi Pherzawl district adu district program coordination for MGNRAGS oinaba Manipur sarkar na order thokan ki job card mayambu Pherzawl district na makhoina loina paikhatpa ya gidaure Mizoram ga Assam boundary da yana dabagi thodok thokpada Silchar Mizoram National Highway 306 thingbagi maramda Mizoram dagi gas ga petrol diesel Manipur da lonaba gari mayam Churachandpur thunge Churachandpur da CSO philanthropic mayam ga student organization mayam na welcome tawraga makhoi gi chathuk chasinda miyam da cooperation pinabasu mayam da appeal tawkhibani Churachandpur ADCC gi ministry ase Hek hobadagi MDC mayam marakta yanadaba leibagi group anina khaidoktuna KM semraga MDC mayamna makoi constituency da development paikhatpa yadaba matam kharabu koire maram asina chairman ADC Churachandpur du November tang tarukta mahaki pham thadokraga anauba ADC chairman Imphal da amuka election leinaki tribal CSO student organization mayamna sarkar da athubana ADC mikhal leinaba asu kayarom hainaki matam kharna election su pangthokane su thajai November tang tarita CMA Churachandpur jila da coronavirus leina yamna wangkhatpagi maramga miyamna SOP indabagi maram su oibana philanthropic organization tribe tungan bada koraga covid gi matang da awareness pangthoe adubu covid leina da siba ikaranam leibada phumba matam da kamaina PPE kit ga thabak pai khatningai mayam su hainaki Pherzawl district da leiba Parbung community health center da covid test paikhatpa mafam da miyoyani covid positive November tang tarita phangi positive ani se Churachandpur dagi Parbung da chatpa amana PDS cheng puba nupa amani aduga amana ambulance driver ni CMO Pherzawl na contact tracing paikhatpa da mi ama amuka positive phangbagi mi ahum se Parbung covid care center da thami maram asina Parbung PTC su matam kaktan OPD su thingkre Manipur da amur farkon migratory bird lakpa matam oiraga Churachandpur district da su molnon subdivision gi manung chanba khwangin ga tuibai area da masigi usek se hekta lakpa gi maramda DC Churachandpur na order November tang mapan da thokhan bada masigi usek se kanana su hatpa yadaba Wildlife Protection Act 1972 makha da order thokhan bani
November tang trani thoida District in Charge Minister Bungzakin Valte, Minister Transport TA and Hills na New Lamkada State Bank of India Nobo Branch Sangakre. Ngarang November tang tra mga phawa na Churachandpur da COVID laina da siba Churachandpur jila gi miwai kuntaruk sure.